ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯊꯕꯛ ꯐꯪꯗꯕ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯊꯕꯛ ꯂꯩꯇꯕ ꯀꯥꯡꯕꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯍꯥꯃꯦꯡ ꯐꯥꯔꯝ ꯇꯧꯁꯦ ꯍꯥꯏꯅ ꯍꯥꯃꯦꯡꯁꯤ 10 ꯊꯝꯂꯒ ꯅꯪꯅ ꯍꯥꯃꯦꯡ ꯌꯣꯛꯄ ꯌꯥꯏ 3 ꯊꯝꯂꯒ ꯌꯣꯛꯄ ꯌꯥꯏ ꯑꯩꯅ ꯁꯤ ꯇꯧꯔꯤꯁꯤ ꯆꯍꯤ 3 ꯁꯨꯔꯦ ꯀꯨꯝꯁꯤꯅ Hi Miyam, hi everyone. Howzik isi inakta lepriba ojasina hameng farm gi malik ni. Adu howzik magi farm da chatlaga howzik tour tawgani. Aduga Miyam miyeng tabisi. Let's go. Howzik si oja farm da yaure. Cha sembi langbi duna howzik thaklaga leire. ꯑꯩꯒꯤ ꯃꯤꯡꯁꯤꯅ ꯇꯦꯁ ꯅꯃꯋꯥꯡ ꯍꯥꯏꯅ ꯀꯧꯏ ꯁꯃꯨꯛꯀꯤ ꯅꯤꯡꯊꯧꯅꯤ ꯑꯩꯁꯦ ꯑꯗꯨꯅ ꯃꯁꯤ ꯐꯥꯔꯝ ꯇꯧꯔꯤꯁꯤ ꯁꯃꯨꯛꯀꯤ ꯈꯨꯃꯟ ꯍꯟꯅ ꯈꯨꯃꯟ ꯇꯥꯔꯝꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯍꯥꯃꯦꯡ ꯐꯥꯔꯝ ꯇꯧꯔꯗꯤ ꯐꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯑꯩꯅ ꯐꯥꯔꯝ ꯇꯧꯈꯤꯕꯁꯤ ꯆꯍꯤ ꯀꯨꯝꯁꯤꯅ ꯆꯍꯤ 3 ꯁꯨꯔꯦ Hameng gi farm ase sabisida kaya kumba changkhibra. ꯌꯥꯝ ꯆꯥꯡꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯇꯤꯟ ꯂꯧꯕ ꯎꯄꯥꯛ ꯈꯔ ꯀꯥꯏꯕ ꯃꯤꯁꯇ꯭ꯔꯤ ꯈꯔ ꯅꯦꯛꯑꯒ ꯑꯗꯨꯝ ꯌꯨꯝ 3-4 ꯁꯥꯕꯁꯤꯗ ꯂꯥꯛ 2-3ꯗꯤ ꯆꯪꯂꯝꯒꯅꯤ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ Okay. ꯃꯁꯤ ꯅꯤꯇꯤ ꯆꯣꯠꯄꯅꯤꯅ ꯃꯁꯤ ꯇꯥꯏꯔꯦꯟꯒꯨꯝꯕ ꯎꯅꯤꯡꯊꯧꯒꯨꯝꯕ ꯈꯔ ꯌꯥꯝꯅ ꯀꯨꯏꯅ ꯆꯠꯄ ꯂꯩꯌꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯁꯤ ꯄꯨꯡꯆꯣꯠ ꯆꯣꯠꯀꯅꯤ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛꯑꯒ ꯃꯍꯤꯛ ꯂꯩꯇꯅꯉꯥꯏ ꯍꯥꯏꯅ ꯁꯨꯅꯨꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠ 1 ꯂꯩꯔꯒ 2 ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯏꯕꯅꯤ ꯁꯤ ꯁꯨꯅꯨꯅꯤ Oh, asi ꯁꯨꯅꯨꯁꯤ sunu ꯃꯍꯤꯛ chaibenebo ko. ꯃꯥꯡꯕꯅꯦ ꯃꯍꯤꯛ ꯁꯤꯕꯀꯣ Sikri hameng no local hameng ro. ꯂꯣꯀꯦꯜꯒꯤꯅꯦ Oh, local hameng ko. ꯂꯣꯀꯦꯜꯁꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ Okay. ꯂꯣꯀꯦꯜ ꯅꯠꯇꯕ ꯍꯧꯖꯤꯛ ꯃꯨꯛꯁꯟ ꯑꯣꯏꯔꯁꯨ ꯑꯆꯧꯕ ꯆꯠꯄꯤ ꯑꯥꯗ ꯆꯤꯡꯗꯣꯟꯗ ꯀꯥꯕ ꯉꯝꯗꯕꯀꯣ Okay. ꯃꯁꯤ ꯂꯣꯀꯦꯜꯒꯤꯗꯤ ꯌꯥꯝꯅ ꯃꯥꯗꯤ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯁꯖꯤꯒꯨꯝꯕꯅꯤ ꯀꯟꯕꯀꯣ Saji kuma kan ba ko. ꯊꯨꯝꯁꯤ ꯅꯤꯇꯤꯒꯤ ꯊꯛꯇ꯭ꯔꯗꯤ ꯌꯥꯗꯦ ꯊꯨꯝꯁꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗ ꯍꯦꯃꯥꯂꯌꯥ ꯍꯥꯏꯅ ꯃꯥ ꯊꯨꯅ ꯗꯥꯏꯖꯦꯁ ꯇꯧꯅꯕ ꯆꯥꯔꯁꯨ ꯃꯕꯨꯛꯇ ꯅꯨꯡꯁꯤꯠ ꯀꯥꯗꯅꯕ ꯍꯦꯃꯥꯂꯌꯥ ꯄꯥꯎꯗꯔꯗꯨ ꯈꯔ ꯌꯥꯜꯂꯒ ꯄꯤꯌꯦ ꯃꯥꯗꯤ ꯃꯕꯨꯛꯇ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯥꯒꯜꯂꯤ ꯅꯨꯡꯁꯤꯠ ꯀꯥꯔꯒ ꯍꯦꯛ ꯁꯤꯕ ꯂꯩꯌꯦ ꯑꯗꯨꯅ ꯃꯁꯤꯗ ꯊꯨꯝ ꯃꯔꯛꯁꯤꯗ ꯍꯦꯃꯥꯂꯌꯥꯗꯣ ꯍꯥꯞꯈ꯭ꯔꯒ ꯄꯤꯔꯗꯤ ꯃꯕꯨꯛꯇꯁꯨ ꯅꯨꯡꯁꯤꯠ ꯀꯥꯗꯦ ꯑꯗꯨꯝ ꯊꯨꯅ ꯗꯥꯏꯖꯦꯁ ꯑꯣꯏꯔꯒ ꯌꯥꯝꯅ ꯃꯥꯒꯤ ꯀꯥꯟꯅꯩ ꯃꯗꯨ ꯆꯥꯕꯗ ꯊꯨꯅ ꯗꯥꯏꯖꯦꯁ ꯑꯣꯏꯒꯅꯤ ꯁꯤꯅꯀꯣ ꯑꯗꯨꯒ ꯁꯥ ꯑꯣꯏꯔꯕꯁꯨ ꯁꯟ ꯑꯣꯏꯔꯕꯁꯨ ꯃꯃꯣꯏ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯅꯨꯡꯁꯤꯠꯇꯨꯀꯣ ꯑꯗꯨꯒ ꯊꯨꯅ ꯗꯥꯏꯖꯦꯁ ꯑꯣꯏꯒꯅꯤ ꯃꯥꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯤꯕꯁꯤꯅ ꯑꯗꯨꯒ ꯃꯆꯤꯟꯖꯥꯛꯁꯨ ꯌꯥꯝꯅ ꯆꯥꯅꯤꯡꯕꯀꯣ Oh, thum piredi ko. ꯍꯣꯏ ꯊꯨꯝ ꯑꯗꯨꯒ ꯍꯤꯃꯥꯂꯌꯥ ꯌꯥꯜꯂꯒ ꯄꯤꯔꯗꯤ Okay. Asisina magi makon ani suga ko. ꯃꯀꯣꯟꯁꯤꯅ ꯈꯔ ꯆꯥꯎꯕ ꯁꯤ ꯃꯀꯣꯟꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯀꯣꯟ ꯑꯇꯩ ꯑꯇꯩꯗꯗꯤ 30 ꯇꯨꯝꯕ 40 ꯇꯨꯝꯕ ꯇꯧꯋꯦ ꯑꯗꯨ ꯁꯤꯗꯗꯤ ꯁꯤ ꯃꯐꯝꯁꯤ ꯃꯀꯣꯟꯁꯤꯈꯔ ꯅꯨꯡꯉꯥꯏꯕꯅꯤꯅ Square 50 ꯑꯗꯨꯝ ꯇꯨꯝꯃꯦ ꯁꯤꯗ ꯄꯨꯛ ꯊꯟꯅ ꯇꯨꯝꯒꯗꯕꯅꯤ ꯁꯤꯗ square feet kaya kuma tabra se. ꯑꯁꯤ ꯐꯨꯠ 30ꯒꯨꯝꯕ ꯁꯥꯡꯂꯝꯒꯅꯤ Oh. ꯑꯗꯨꯒ ꯄꯥꯛꯄꯁꯤꯅ 12ꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ Oh, 30 by 12 ko feet square feet. Oh, asi mafam asi 30 by 12 asida yangkhai kuma tumbi yai ko. ꯌꯥꯡꯈꯩ ꯍꯨꯝꯐꯨꯒꯨꯝꯕ ꯇꯨꯝꯃꯦ ꯈꯔ ꯆꯤꯟꯕ ꯅꯨꯃꯤꯠꯇꯗꯤ 60ꯒꯨꯝꯕ ꯆꯥꯜꯂꯦ Okay. Hameng si yam fazai. Masa si yam noi. Aduga. ꯑꯁꯤ ꯃꯐꯝꯁꯦ ꯅꯤꯇꯤ ꯃꯥꯏ ꯁꯥꯔꯒ ꯂꯩꯕꯅꯤ ꯃꯔꯝꯗꯤ ꯃꯥꯏꯁꯤ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗꯗꯤ ꯃꯀꯣꯟ ꯂꯣꯏꯅ ꯆꯣꯠꯄ ꯃꯇꯝꯗ ꯃꯆꯥꯁꯤꯡꯁꯤ ꯐꯝꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯁꯥ ꯈꯔ ꯁꯣꯟꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯃꯥꯏ ꯌꯥꯏꯒꯅꯤ ꯃꯆꯥ ꯑꯁꯤꯗ 13, 19, 20ꯃꯨꯛ ꯂꯩꯒꯅꯤ ꯍꯣꯔꯦꯟ ꯑꯗꯨꯅ ꯃꯄꯤꯁꯤ ꯌꯥꯝ ꯆꯣꯠꯂꯒ ꯂꯥꯛꯑꯒ ꯁꯤꯗ ꯀꯪꯍꯟꯒꯅꯤ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯃꯌꯥꯝ ꯁꯤꯗ ꯆꯪꯍꯟꯅꯉꯥꯏ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯁꯥ ꯈꯔ ꯁꯣꯟꯕ ꯃꯄꯤ ꯈꯔ ꯄꯣꯛꯄ ꯅꯧꯔꯤꯕ ꯃꯈꯣꯏ ꯀꯥꯡꯕꯨꯁꯤ ꯊꯝꯕꯅꯤ ꯑꯗꯨꯅ ꯃꯥꯏ ꯁꯥꯗ꯭ꯔꯒꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯏ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗꯁꯨ ꯁꯤ ꯁꯥꯒꯅꯤ ꯅꯤꯡꯊꯝ ꯊꯥ ꯃꯇꯝꯗꯁꯨ ꯁꯤ ꯁꯥꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯀꯪꯍꯟꯅꯉꯥꯏ ꯁꯤ ꯃꯈꯣꯏ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦ Macha so tumraga lay si ko. ꯃꯁꯤ ꯍꯣꯔꯦꯟ ꯃꯌꯥꯝ ꯁꯤꯁꯤꯗ 10-20 ꯑꯁꯤꯗ ꯃꯥꯏ ꯌꯥꯏꯔꯒ ꯂꯩꯒꯗꯕꯅꯤ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯈꯤꯕꯅꯤ Oh, sajik cha zakhi ba. Okay, all right. Local gina kan ba. ꯍꯣꯏ ꯂꯣꯀꯦꯜꯒꯤꯅ ꯃꯁꯥ ꯀꯟꯕ ꯍꯥꯎꯕꯁꯨ ꯍꯦꯟꯕ Oh. ꯑꯗꯨꯒ ꯁꯃꯨꯛꯀꯤꯁꯤ
ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯄꯨꯖꯥ ꯃꯇꯝꯗ ꯍꯥꯃꯦꯡ 20-30 ꯄꯨꯊꯣꯛꯀꯅꯤ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯦꯡꯃꯥꯏ ꯂꯣꯟꯗꯥꯗ ꯍꯥꯃꯦꯡꯁꯤꯗꯤ ꯅꯣꯡꯃꯗ ꯅꯥꯄꯤꯒꯤ ꯖꯥꯠꯁꯤ ꯆꯥꯝꯃ ꯆꯥꯗ꯭ꯔꯗꯤ ꯃꯕꯨꯛ ꯊꯟꯗꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯅ ꯅꯥꯄꯤꯁꯤ ꯁꯨꯅ ꯆꯥꯕꯅꯤꯅ ꯃꯍꯥꯎꯁꯤ ꯌꯥꯝ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯁꯤ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯏꯗꯦ ꯂꯣꯏꯅ ꯍꯥꯃꯦꯡ ꯁꯥꯁꯤ ꯇꯥꯟꯅꯔꯒ ꯂꯩ ꯆꯥꯒꯅꯤ ꯍꯥꯏꯅꯀꯣ ꯍꯥꯟꯅꯗꯤ ꯆꯥꯕꯁꯤ ꯍꯩꯅꯗꯕ ꯍꯧꯖꯤꯛꯇꯤ ꯆꯥꯔꯒ ꯃꯍꯥꯎ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯐꯨꯔꯤ ꯊꯣꯡꯕꯒꯨꯝꯕ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯀꯟꯈꯠꯄ ꯉꯝꯗꯕ ꯖꯥꯠꯁꯦ ꯍꯥꯃꯦꯡ ꯁꯥ ꯆꯥꯔꯒ ꯃꯁꯥ ꯀꯟꯈꯠꯈꯤꯕ ꯑꯅꯥꯕꯁꯨ ꯐꯍꯟꯈꯤꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯍꯥꯃꯦꯡ ꯁꯥꯁꯤ ꯌꯥꯝꯅ ꯍꯤꯗꯥꯛ ꯑꯣꯏꯌꯦ ꯍꯥꯏꯅ ꯌꯥꯝꯅ ꯇꯥꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯁꯤ ꯃꯆꯥ ꯄꯣꯛꯀꯗꯧꯕꯁꯤ ꯀꯨꯏꯗ꯭ꯔꯦ ꯆꯍꯤ ꯑꯃꯗ 2ꯔꯛ ꯀꯣꯛꯑꯦ ꯃꯥꯅ ꯑꯗꯨꯅ ꯃꯆꯥ 3 ꯄꯣꯛꯄꯁꯨ ꯌꯥꯎꯋꯦ ꯃꯆꯥ 3 ꯀꯣꯛꯄꯁꯤ ꯃꯈꯣꯝꯁꯤ ꯄꯤꯊꯛꯄ ꯉꯝꯗꯕꯅꯤ ꯃꯆꯥꯁꯤ ꯑꯌꯥꯝꯕ ꯑꯃ ꯁꯤꯌꯦ ꯑꯅꯤꯁꯦ ꯑꯗꯨꯝ ꯍꯤꯡꯕ ꯉꯝꯃꯦ ꯑꯁꯤꯗ ꯎꯄꯥꯛ ꯃꯌꯥꯝ ꯊꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯃꯆꯥ ꯄꯣꯛꯄ ꯃꯇꯝꯗ ꯑꯁꯤꯗ ꯄꯨꯟꯒꯗꯧꯕꯅꯦ ꯍꯥꯃꯦꯡ ꯑꯃꯃꯝꯁꯤꯗ ꯄꯨꯟꯒꯗꯧꯕꯅꯤ ꯃꯈꯣꯡꯁꯤꯗ ꯃꯈꯣꯡꯁꯤꯗ ꯃꯆꯥ ꯄꯣꯛꯄꯗ ꯑꯁꯤꯗ ꯄꯨꯟꯒꯗꯧꯕꯀꯣ ꯃꯆꯥ ꯃꯈꯩꯁꯤꯅ ꯃꯈꯥꯗ ꯂꯩꯒꯅꯤ ꯃꯊꯛꯇ ꯃꯄꯤꯗꯨꯅ ꯂꯦꯛꯀꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯝꯗꯤ ꯅꯤꯇꯤ ꯑꯗꯨꯝ ꯃꯈꯣꯝ ꯇꯥꯟꯅꯕꯅꯤꯅ ꯃꯄꯤꯁꯤ ꯌꯥꯝ ꯋꯥꯕ ꯑꯗꯨꯅ ꯁꯤ ꯆꯣꯡꯈꯠꯂꯒ ꯍꯦꯛꯇ ꯄꯣꯊꯥꯈꯤꯒꯅꯤ ꯃꯈꯣꯏꯅꯀꯣ ꯃꯔꯝꯗꯤ ꯁꯤ ꯃꯈꯥꯗ ꯂꯩꯔꯗꯤ ꯃꯆꯥꯁꯤꯡꯅ ꯃꯈꯣꯝ ꯊꯛꯅꯉꯥꯏ ꯑꯗꯨꯝ ꯍꯣꯠꯅꯕꯗ ꯃꯄꯤꯁꯤ ꯇꯨꯝꯕ ꯉꯝꯗꯦ ꯆꯥꯕ ꯉꯝꯗꯦ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯕ ꯍꯤꯇꯤꯁꯤꯅ ꯇꯤꯟ ꯍꯤꯗꯥꯛꯅꯦ ꯑꯁꯤꯅ ꯃꯃꯤꯠ ꯅꯥꯕꯒꯤꯅꯦ ꯃꯃꯤꯠ ꯅꯥꯕꯁꯤꯗꯤ ꯃꯤꯒꯤ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯇꯣꯞꯄꯒꯤ ꯍꯥꯃꯦꯡꯒꯤꯗꯤ ꯇꯣꯉꯥꯟꯅ ꯂꯩꯇꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯤꯒꯤ ꯍꯥꯞꯄ ꯃꯤꯒꯤꯗ ꯑꯗꯨꯝ ꯆꯥꯟꯅꯩ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯅ ꯇꯤꯟ ꯍꯤꯗꯥꯛꯁꯤ ꯊꯥ 3ꯗ ꯑꯃꯃꯝ ꯄꯤꯒꯅꯤ ꯃꯄꯤꯒꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯇꯣꯉꯥꯟꯅ ꯈꯔ ꯄꯤꯛꯄ ꯆꯥꯎꯕ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯍꯥꯞꯂꯒ ꯄꯤꯕ ꯂꯩ ꯃꯁꯤꯗ ꯁꯤ ꯁ꯭ꯄ꯭ꯔꯦꯅꯤ ꯑꯗꯨꯒ ꯁꯤꯅ ꯁ꯭ꯄ꯭ꯔꯦꯅ ꯀꯔꯤꯒꯤꯔꯥ ꯃꯁꯤꯅ ꯁ꯭ꯀꯤꯜ ꯗꯤꯖꯤꯁ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯗꯥꯀꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯂꯩꯕꯗ ꯍꯟ ꯌꯥꯝ ꯆꯪꯉꯦ ꯍꯧꯖꯤꯛꯀꯥꯟꯗꯤꯀꯣ ꯑꯗꯨꯅ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯈ꯭ꯔꯗꯤ ꯅꯨꯃꯤꯠ 1-2ꯗ ꯐꯠ ꯐꯕ ꯉꯝꯃꯤ ꯑꯗꯨꯅ ꯁꯤꯅ ꯃꯆꯥꯁꯤ ꯍꯦꯛ ꯄꯣꯛꯑꯒ ꯍꯞꯇꯥ 1-2 ꯂꯩꯔꯒ ꯃꯊꯤ ꯍꯦꯛ ꯐꯩ ꯑꯗꯨꯅ ꯃꯁꯤꯅ ꯒ꯭ꯔꯤꯞꯇꯣꯟꯁꯤꯅ ꯌꯥꯝ ꯐꯕ ꯑꯁꯤꯁꯦ ꯃꯤ ꯀꯅꯥꯒꯨꯝꯕ ꯍꯥꯃꯦꯡ ꯂꯣꯏꯕ ꯃꯤ ꯂꯩꯔꯗꯤ ꯒ꯭ꯔꯤꯞꯇꯣꯜ ꯍꯥꯏꯕꯁꯤ ꯃꯆꯥ ꯃꯈꯣꯡ ꯍꯥꯝꯕꯒꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯁꯤ 100 ꯄꯤꯌꯦ ꯑꯗꯨꯅ ꯍꯤꯗꯥꯛꯁꯦ ꯃꯈꯜ ꯁꯨꯅ ꯊꯝꯗ꯭ꯔꯒꯗꯤ ꯍꯥꯃꯦꯡꯗꯤ ꯅꯨꯃꯤꯠ 1-2 ꯂꯩꯔꯒ ꯅꯥꯔꯒ ꯁꯤꯌꯦ ꯑꯗꯨꯅ ꯊꯨꯅ ꯁꯤꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯍꯤꯗꯥꯛꯁꯤ ꯃꯈꯜ ꯁꯨꯅ ꯊꯝꯂꯒ ꯍꯦꯛ ꯍꯤꯗꯥꯛ ꯀꯟꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯑꯁꯤꯅ ꯍꯤꯃꯥꯂꯌꯥ ꯍꯥꯏꯕꯗꯨꯅꯦ ꯊꯨꯝꯗ ꯉꯁꯥꯏ ꯍꯥꯞꯂꯒ ꯄꯤꯊꯛꯄꯗꯣ ꯍꯤꯃꯥꯂꯌꯥꯁꯤ ꯌꯥꯝ ꯐꯩꯌꯦ ꯁꯤꯗ ꯊꯨꯝꯗ ꯍꯥꯞꯂꯒ ꯌꯥꯜꯂꯒ ꯄꯤꯔꯒ ꯃꯥ ꯊꯨꯅ ꯗꯥꯏꯖꯦꯁ ꯑꯣꯏꯕ ꯑꯗꯨꯒ ꯊꯨꯅ ꯇꯨꯝꯕ ꯃꯆꯤꯟꯖꯥꯛ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯁꯤꯅ ꯍꯤꯃꯦꯛꯁꯤ ꯌꯥꯝꯅ ꯐꯕ ꯃꯥꯒꯤ ꯃꯁꯥꯗ ꯗꯥꯀꯤꯒꯨꯝꯕ ꯊꯣꯛꯄ ꯃꯇꯝꯗ ꯍꯟꯒꯨꯝꯕ ꯆꯪꯕ ꯃꯇꯝꯗ ꯃꯁꯤꯅ ꯌꯥꯝꯅ ꯐꯩ ꯃꯁꯥ ꯁꯦꯝꯕꯗꯁꯨ ꯁꯤ ꯁꯨꯝ ꯁꯤꯖꯤꯟꯅꯩꯌꯦ ꯑꯗꯨꯒ ꯑꯁꯤ ꯁ꯭ꯄ꯭ꯔꯦꯒ ꯑꯁꯤ ꯍꯦꯃꯦꯛꯁꯀ ꯌꯥꯜꯂꯒ ꯀꯔꯤꯒꯨꯝꯕ ꯗꯥꯀꯤ ꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯥꯏꯈꯤꯕꯗ ꯌꯥꯝꯅ ꯊꯨꯅ ꯐꯕ ꯑꯃ ꯂꯩꯌꯦ ꯁ꯭ꯀꯤꯟ ꯗꯤꯖꯤꯁ ꯃꯁꯤꯒꯤꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯂꯩꯔꯦ ꯑꯗꯨꯒ ꯍꯟꯗꯛ ꯃꯆꯤꯟ ꯄꯠꯄ ꯃꯆꯤꯟ ꯅꯥꯔꯛꯄꯗꯨꯗ ꯄꯦꯅꯤꯁꯤꯂꯤꯟꯁꯤ ꯏꯟꯖꯦꯛꯁꯟ 4 ꯀꯥꯞꯄꯦ ꯑꯗꯨꯅ ꯊꯨꯅ ꯐꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯍꯟꯗꯛ ꯂꯨꯄꯥ 4,000-5,000 ꯆꯪꯉꯦ ꯃꯆꯤꯟ ꯄꯠꯄꯗ ꯑꯗꯨꯅ ꯄꯦꯅꯤꯁꯤꯂꯤꯟꯅ ꯃꯌꯥꯝꯕꯨ ꯀꯟꯈꯤꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯒ ꯃꯆꯥꯁꯤꯡꯁꯤꯕꯨꯗꯤ ꯁ꯭ꯄ꯭ꯔꯦꯒ ꯍꯤꯃꯦꯛꯁꯅ ꯐꯍꯜꯂꯦ ꯑꯣꯀꯦ ꯚ꯭ꯌꯨꯋꯔꯁ ꯍꯧꯖꯤꯛꯀꯤ ꯍꯥꯃꯦꯡꯒꯤ ꯍꯤꯗꯥꯛꯀꯤ ꯃꯔꯝꯗ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯣꯖꯥꯒꯤ ꯅꯝꯕꯔ ꯑꯁꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯩꯖꯩ ꯀꯣꯜ ꯇꯧꯔꯒ ꯍꯪꯕꯤꯌꯨ ꯍꯥꯃꯦꯡ 60-humfu ꯂꯧꯔꯛꯄꯅꯦ ꯑꯗꯣ 30ꯗꯨꯗꯤ ꯁꯤꯔꯒ ꯅꯥꯔꯒ ꯁꯤꯈ꯭ꯔꯦ 30ꯗꯨꯅ ꯍꯧꯗꯣꯛꯄꯅꯤ 30ꯗꯨꯅ ꯍꯧꯗꯣꯛꯄꯁꯤꯅ ꯍꯧꯖꯤꯛ ꯆꯍꯤ 3ꯗ 150 ꯁꯨꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯍꯥꯃꯦꯡꯁꯤ ꯊꯨꯅ ꯆꯥꯎꯈꯠꯄ ꯀꯔꯕꯥꯔꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯃꯥꯡꯉꯣꯏ ꯃꯥꯗꯤ ꯐꯖꯅ ꯁꯦꯕꯥ ꯇꯧꯔꯒ ꯃꯆꯤꯟꯖꯥꯛ ꯊꯛꯄ ꯅꯠꯇꯦ ꯆꯨꯝꯅ ꯍꯤꯗꯥꯛ ꯃꯈꯣꯏꯅ ꯃꯆꯤꯟꯖꯥꯛ ꯊꯤꯔꯒ ꯆꯥꯔꯒ ꯍꯤꯡꯂꯛꯄ ꯄꯣꯠꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯔꯕꯥꯔꯗ ꯅꯨꯡꯉꯥꯏꯕ ꯁꯥꯗ ꯌꯥꯝꯅ ꯄ꯭ꯔꯣꯐꯤꯠ ꯂꯩꯕ ꯐꯥꯔꯝꯁꯦ ꯍꯥꯃꯦꯡ ꯑꯣꯏꯌꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯌꯥꯝꯕ ꯍꯥꯃꯦꯡ ꯂꯣꯏꯕꯤꯌꯨ
ꯍꯥꯃꯦꯡꯁꯦ ꯃꯄꯤ ꯑꯃꯗ ꯃꯄꯤꯁꯦ ꯃꯆꯥ ꯍꯦꯛ ꯄꯣꯛꯑꯒ ꯑꯩꯅ 7,000-9,000ꯗ ꯌꯣꯜꯂꯦ ꯀꯔꯤꯒꯨꯝꯕ ꯍꯥꯇꯝ ꯈꯔ ꯆꯥꯎꯕ ꯑꯁꯤꯒꯨꯝꯕ ꯑꯁꯤꯅ 9,000 ꯃꯆꯥ ꯌꯧꯔꯒ 8,000 ꯑꯗꯨꯃꯥꯏꯅ ꯄꯤꯌꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ 2 ꯊꯝꯂꯒ 3 ꯊꯝꯂꯒ 마기 캐파시티기 무통 이나 하맹 로이베 야이 하맹 짜마 탐베 야이 미크라 파샤 파르디 파샤 파이다바 강본 아니디게 호톡파 야 아홈디게 호톡파 야이 아두나 마친자 탁파나테 파자나 세바 타우비바 파자나 마코온두 탐비바 아두 에르디 하맹도 सक्सेस 오이레 나나 마친자 탁파나테 마 타홈 쿠딩 아시다 틴 히닥 타비기니 마콘 파자나 사비기니 아두 에르디 난게 하맹 팜도 सक्सेस 오이레 진작 탁판했대. 아두나 헤멜리아도 마락마락다 좀 또에나 톰데 yarlaga 피비바. 아두 여러분이 서비스 방다바 마니푸르다 매암 레베세 하맹 라이라가 마기 이몽 탁파야에 하나 칼레. 아두나 아이수 마시 까나가니 하나 칼라가 타오니 아두나 호지 아이 군트라디기 호버니 아두 호지 짜마 양카이 짜니 목티 수랑고도 말레 하맹세. 제히 어홈기 문웅다 투나 짜컷바 karbarne aduna miyam manipur da leiba tabak phangdaba makhai hameng lowerga try tobiu yengbiu hena ena heningi mapi amasina ani popusu leye ahum popusu leye mari popusu leye sehi amada anira po emana tha ahum gumba no puba ko aduna hameng sidi subleb leb tabida tehi amada mari pokani aduga ani pokani ama pokani koidigi phabadi macha ama popisina thuna chawe chawbadi okay adu ojagi profit asi hojik karam tawbra yonba kumba profit ti hojik ti ana hameng khara yam kha kya na tawbne na profit ti yam oide aduga mara ta khungi mina ama chaningi ani chaningi hana pikhiba ama leye kungi kari gomba charge ki thaba ama lapata ama ani adum charge ki pithoki basu leye adona hoji ti aina la amni ahum kana ki habidi leite aduba aina khara yam khalaga puja matamda nifu pothopa yankhai pothopa adumaina tawge hana macha me pi yu khatgi romda hoji ti kanna tanabne na aina kanna pachadi senthok oina hoji ti yon ki ba leitri adu hojik magi khoti mayum hojik yengbinaba caretaker ama hameng hidak kumba asi mafam asi nangna invest tawkhibise paisa kiya kumba investment tawkhibra aina hodok pada lupa lakh mari dige hodok panese lakh mari dige hodok padu mayum sae aduga hameng lawe adumena hodok aga hodok chibni aduga hoji ki hameng senaba akhoi ki daju amale magi daina alpa lising meri pirga magi hameng do khara khaido aga ma so khara bit laina ba ko adumaina thamani magi yen gumusu thame hameng phamda yen thamasi krisu yen site yen marai lakte hai aduna dajuna si yen thamnaga hoji mapi amale ado si daju krira idakne mathi phaibi mathi phaibi hidak hojik pi khare macha si ingbane na mathi phaiba ko ingbasu nate khara sangam mamana unthokpa mamana do sangam biraga ingan bane mamali machin sunare spray kap leba tha hidak pi khare hojik di pharani hojik phamriba nupa asina hojik gi hameng si yengbini dai gi ming khri kaubra kadai digira Ajit Chetri aduga laifamna tispari ko achida laibasi chahi kya surabra Sai nate thanipan sure ko hojik daju sina asi mafam si lakraga hameng yengbi bisida yamna kanaba leye haina mapu yam harauraga leye masina men yengraga naba khotpa hidak nungdak kari kara miyam simana yengbirga laibini hello viewers festival lakpa matamda hameng pambiragadi ojabu call tawbiu makhada phone number leijai aduna miyam share tawbiu aduga encourage tawbiu hameng si yam chawbadi oide adubo chehi amaga makhai gumba chawba leye madu mayam hameng kun kunthra gumbadi puja matamda kangla nomi da puthokani
ꯀꯅꯥꯒꯨꯝꯕꯅ ꯁꯃꯨꯛꯀꯤ ꯍꯥꯃꯦꯡꯒꯤ ꯃꯍꯥꯎ ꯌꯦꯡꯒꯦ ꯍꯥꯏꯔꯕꯗꯤ ꯄꯨꯖꯥ ꯃꯇꯝꯗ ꯄꯨꯊꯣꯛꯑꯒ ꯑꯝꯇ ꯂꯧꯔꯒ ꯇꯦꯁ ꯇꯧꯕꯤꯌꯨ ꯏꯝꯐꯥꯜꯗ ꯂꯩꯕ ꯍꯥꯃꯦꯡꯗꯨꯒ ꯁꯃꯨꯛꯇ ꯂꯩꯕ ꯍꯥꯃꯦꯡꯗꯨꯒ ꯃꯍꯥꯎ ꯌꯥꯝꯅ ꯇꯣꯡꯉꯥꯜꯂꯦ ꯁꯃꯨꯛꯇ ꯂꯩꯕꯁꯤ ꯉꯥꯁꯨ ꯍꯧꯒꯅꯤ ꯁꯟꯁꯨ ꯍꯧꯒꯅꯤ ꯃꯍꯥꯎ ꯌꯥꯝ ꯇꯣꯡꯉꯥꯟꯕ ꯍꯥꯏꯕꯗꯤ ꯃꯆꯤꯟꯖꯥꯛꯅꯔ ꯏꯁꯤꯡꯅꯔ ꯈꯪꯗꯦ ꯃꯍꯥꯎ ꯌꯥꯝꯅ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯈꯩꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯨꯛꯀꯤ ꯍꯥꯃꯦꯡꯒꯤ ꯃꯍꯥꯎꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯆꯤꯟꯖꯥꯛ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯅꯣꯡꯖꯨꯊꯥ ꯃꯇꯝꯅꯤꯅ ꯃꯌꯥꯡ ꯀꯪꯒꯗꯧꯕꯅꯤ ꯑꯗꯨ ꯌꯥꯝ ꯅꯣꯏꯌꯦ ꯑꯂꯥꯕꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯃꯇꯝꯗ ꯃꯍꯥꯎꯁꯨ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯍꯥꯃꯦꯡꯁꯤ ꯃꯍꯥꯎꯁꯨ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯌꯥꯝꯅ ꯍꯥꯎꯋꯦ ꯑꯗꯨꯅ ꯑꯇꯩ ꯑꯇꯩꯒꯤ ꯖꯒꯥꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯃꯨꯛꯀꯤ ꯍꯥꯃꯦꯡ ꯊꯣꯛꯄꯁꯤ ꯃꯍꯥꯎ ꯌꯥꯝ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯈꯩꯁꯤ ꯍꯌꯦꯡ ꯄꯨꯖꯥ ꯃꯇꯝꯗ ꯄꯨꯊꯣꯛꯄꯗ ꯃꯍꯥꯎꯗꯨ ꯌꯦꯡꯕꯤꯌꯨ ꯃꯍꯥꯎꯗꯨ ꯈꯔ ꯇꯣꯉꯥꯟꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ